ngasi ing kumja lising ani kunmari March ki tarik taruk yumsa ke sanumit asida ayakna record tawjaduna khwaigi mafamda thamjagadoriba asi iramdam Manipur asigi nungju nungsa aing asagi phibam singda koi maitai ipa ipu singna lepiramba lamdam masigi season haibadi kum singi matangda recording asibu tabi gadoriba khwaigi mafamda Manindra Kosamai hakna ahanbada nolokna khurumjari ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔꯅꯆꯤꯡꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯝꯗ ꯈꯪꯖꯅꯕ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯈꯪꯖꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯈꯪꯅꯅꯕ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯐꯪꯖꯕ ꯀꯌꯥ ꯂꯥꯏꯔꯤꯛ ꯀꯌా ꯊꯦꯡꯅꯖꯩ ꯄꯥꯖꯩ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯅꯤꯡꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯌꯥꯅꯤꯡꯗꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯁꯨꯡꯏ ꯏꯔꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯗꯤ ꯑꯗꯨꯃꯛ ꯎꯔꯤꯕ ꯂꯤꯚꯤꯡ ꯋꯥꯍꯩꯗ ꯑꯣꯏꯔꯕꯁꯨ ꯆꯠꯅꯕꯤꯗ ꯑꯣꯏꯔꯕꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇꯗꯗꯤ ꯏꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛ ꯀꯌꯥꯁꯨ ꯊꯦꯡꯅꯖꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯪꯒ꯭ꯔꯥꯖꯤꯗ ꯁꯤꯖꯟ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯀꯨꯝ ꯍꯥꯏꯔꯤꯕꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯨꯝꯒꯤ ꯃꯔꯝ ꯑꯁꯤ ꯄꯜꯂꯝꯕꯁꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯑꯩꯈꯣꯏ ꯊꯦꯡꯅꯖꯗꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯤꯖꯤꯟꯖꯔꯛꯄꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯆꯍꯤ ꯉꯁꯤꯗꯒꯤ ꯆꯍꯤ 20 25ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕꯤꯕ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯇꯨꯔꯦꯜꯒꯤ ꯄꯥꯠꯀꯤ ꯏꯆꯦꯜ ꯀꯪꯈꯠꯂꯛꯄ ꯏꯁꯤꯡ ꯏꯃꯥꯏ ꯆꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯟ ꯆꯤꯡꯕ ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯕꯤꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯨꯛ ꯎꯅꯖꯕ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯉꯁꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯩ ꯃꯁꯤꯡ ꯐꯪꯕꯁꯤ ꯊꯕꯤꯃꯛꯇ ꯍꯥꯏꯔꯁꯨ ꯄꯨꯡꯗꯣꯟꯃꯛꯇ ꯍꯥꯏꯔꯁꯨ ꯁꯤꯖꯟ ꯍꯥꯏꯕ ꯃꯥꯒꯤ ꯀꯨꯝ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯕꯖꯥꯔꯗ ꯃꯥꯔꯀꯦꯠꯇ ꯀꯩꯊꯦꯜꯗ ꯐꯪꯉꯕꯅꯤꯅ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ 20-30ꯒꯤ ꯃꯃꯥꯡ ꯀꯩꯊꯦꯜꯗ ꯃꯇꯝꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯁꯥꯒꯤ ꯆꯍꯤ 50-60 ꯍꯦꯜꯂꯛꯑꯕꯤ 40 ꯍꯦꯜꯂꯛꯑꯕꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯊꯕꯤꯃꯛꯇ ꯂꯩꯕ ꯃꯇꯝꯗ ꯏꯁꯨꯡ ꯁꯨꯡꯕ ꯇꯧꯗ ꯊꯕꯤ ꯏꯁꯨꯡ ꯁꯨꯡꯉꯗꯅ ꯑꯩ ꯇꯧꯏ ꯃꯥꯒꯤ ꯀꯨꯝꯍꯩ ꯑꯣꯏꯁꯤꯜꯂꯛꯇꯅ ꯀꯨꯝ ꯂꯣꯏꯁꯤꯜꯂꯛꯇꯅ ꯇꯧꯕꯅꯤꯒ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯝꯃꯤ ꯃꯁꯤꯃꯛ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯀꯨꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯁꯤꯖꯟ ꯍꯥꯏꯕꯁꯨ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯣ ꯑꯗꯒꯤ ꯀꯨꯝꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯟꯕ ꯆꯍꯤ 30 ꯍꯟꯕ ꯃꯤꯗꯤ ꯍꯧꯖꯤꯛ ꯀꯌా ꯂꯩꯔꯝꯒꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦ 100 ꯁꯨꯕ ꯃꯤꯗꯤ ꯂꯩꯔꯝꯒꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯄꯣꯛꯄ ꯀꯨꯝꯗꯣ ꯍꯥꯏꯕꯗꯨ ꯃꯥ ꯆꯍꯤ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯟ ꯇꯧꯔꯤꯁꯤ ꯆꯍꯤꯗꯨꯈꯛ ꯅꯠꯇꯦ ꯃꯗꯨꯒꯤ ꯁꯤꯖꯟꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯧꯖꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗꯩꯁꯤꯗ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯈꯪꯖꯔꯤꯕꯁꯤꯅ ꯂꯣꯏꯔꯦ ꯃꯁꯤꯅ ꯄꯨꯡꯆꯨꯝ ꯆꯨꯝꯃꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯖꯗꯦ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯅ ꯁꯅꯊꯣꯡ ꯍꯥꯏꯕ ꯊꯥꯒꯤ ꯆꯦꯐꯣꯡ ꯇꯧꯖꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯁꯅꯊꯣꯡꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯣꯟꯕ ꯑꯉꯥꯡ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯖꯔꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯁꯅꯊꯣꯡꯒꯤ ꯃꯇꯦꯡꯗꯒꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯤꯕ ꯑꯆꯪꯕ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯅꯥꯇꯩ ꯆꯥꯗꯕꯁꯨ ꯌꯥꯎꯏ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯈꯣꯏꯗ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯖꯕꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯅꯊꯣꯡ ꯑꯣꯏꯅ ꯌꯣꯟꯕ ꯆꯠꯂꯤꯁꯦ ꯃꯁꯤꯕꯨ ꯄꯥꯕꯤꯔꯨꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯦ
ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯩꯈꯣꯏꯗꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯕ ꯁꯛꯇ ꯆꯨꯗ ꯐꯤꯖꯦꯠꯇ ꯂꯥꯛꯆꯦꯠꯇ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯎꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯛ ꯀꯥꯎꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯠꯇꯅ ꯑꯩꯒ ꯂꯣꯏꯅꯖꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯅꯤ ꯋꯥꯐꯝꯗꯨꯃꯛ ꯉꯁꯤꯁꯨ ꯊꯝꯖꯔꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯀꯌꯥ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯌా ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯋꯥꯠꯄ ꯀꯌꯥ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯗꯣ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯕꯣꯛꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯀꯃꯦꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯛꯎ ꯑꯋꯥꯠꯄ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣ ꯃꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯌꯥꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛ ꯐꯪꯉꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯀꯅꯥꯁꯨ ꯄꯥꯅꯗ꯭ꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯁꯦ ꯃꯩꯇꯩꯂꯣꯟ ꯀꯜꯆꯔ ꯇꯧꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯇꯧꯕ ꯀꯥꯡꯕꯨꯅ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯁꯤꯡ ꯇꯧꯔꯒ ꯊꯤꯔꯒ ꯄꯥꯕ ꯅꯣꯔꯠ ꯁꯪꯀꯤꯔꯇꯣꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯔꯤꯁꯥꯔꯁ ꯇꯧꯔꯤꯕ ꯇꯝꯃꯤꯕ ꯀꯥꯡꯕꯨꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤꯡ ꯊꯤꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯀꯟꯁꯔꯟꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯪꯅꯅꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯏꯅ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯂꯩꯔꯒ ꯄꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯇꯧꯗꯕꯒꯤ ꯈꯨꯗꯝ ꯀꯌా ꯑꯃ ꯂꯩ ꯑꯗꯨ ꯈꯨꯗꯝꯗꯨ ꯌꯥꯝ ꯁꯥꯡꯗꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯅꯤꯈꯛ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯌꯦꯡꯉꯒ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯊꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕ ꯌꯥꯕ ꯕꯤꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯊꯤꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯅꯤꯈꯛ ꯄꯟꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯅꯩꯅꯕꯤꯔꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ MUꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯔꯤꯗ ꯃꯅꯤꯄꯨꯔꯤ ꯇꯝꯕꯤꯕ ꯑꯗꯩ ꯀꯣꯂꯦꯖꯗ ꯃꯅꯤꯄꯨꯔꯤꯕꯨ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯇꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯣꯖꯥꯁꯤꯡ ꯑꯣꯏꯕꯤꯔꯤꯕ ꯑꯗꯩ ꯔꯤꯁꯥꯔꯁ ꯁ꯭ꯀꯣꯂꯥꯔꯁꯤꯡꯅ ꯑꯔꯨꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯈꯨꯡꯒꯨꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯩꯁꯤꯗ ꯃꯇꯦꯛ ꯑꯃ ꯄꯜꯂꯤ ꯀꯔꯤ ꯄꯜꯂꯤꯒꯦꯗ ꯄꯥꯟꯊꯣꯏꯕꯤꯒꯤ ꯐꯖꯕ ꯂꯨꯕ ꯅꯥꯟꯕ ꯃꯥꯒꯤ ꯀꯦꯖꯕ ꯅꯧꯖꯕꯁꯤ ꯊꯥꯕ ꯃꯇꯝꯁꯤꯗ ꯂꯥꯡꯕꯟ ꯈꯣꯏꯔꯤꯛ ꯂꯥꯏ ꯋꯥ ꯀꯥꯂꯩ ꯂꯩꯊꯤꯟ ꯊꯥꯎ ꯇꯩꯕꯤ ꯂꯄꯥꯜ ꯈꯣꯏꯔꯤꯛ ꯂꯥꯏ ꯋꯥ ꯀꯥꯂꯩ ꯂꯩꯊꯤꯟ ꯊꯥꯎ ꯇꯩꯕꯤ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯋꯥꯃꯤꯠꯇ ꯇꯥꯕ ꯏꯁꯤꯡ ꯊꯥꯎ ꯑꯣꯏꯅ ꯇꯩꯕꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯄꯥꯟꯊꯣꯏꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯝꯕ ꯑꯣꯏꯅ ꯂꯥꯠꯅꯔꯤꯕ ꯄꯥꯟꯊꯣꯏꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯦꯖ ꯅꯧꯖꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯥꯡꯕꯟ ꯊꯥꯒꯤ ꯋꯥꯃꯤꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡꯁꯤ ꯊꯥꯎ ꯑꯣꯏꯅ ꯇꯩ ꯍꯥꯏꯅ ꯄꯜꯂꯝꯃꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤ ꯀꯔꯤ ꯂꯩꯒꯦꯁꯦ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯌꯥꯝ ꯀꯥꯟꯅꯕ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯐꯖꯅꯕ ꯀꯩꯗꯧꯅꯕ ꯇꯧꯔꯤꯕ ꯀ꯭ꯔꯤꯝ ꯀꯌా ꯊꯣꯛꯏ ꯃꯄꯥꯟꯗꯒꯤ ꯊꯥꯎ ꯀ꯭ꯔꯤꯝꯅꯤ ꯈꯪꯗꯦ ꯊꯥꯎꯅꯤ ꯈꯪꯗꯦ ꯍꯤꯗꯥꯛꯅꯤ ꯈꯪꯗे ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯇꯩꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯉꯩ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯠꯅꯔꯤꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯑꯁꯤꯅ ꯃꯥꯅ ꯀꯦꯖ ꯅꯧꯖꯕꯗ ꯂꯥꯡꯕꯟ ꯊꯥꯒꯤ ꯋꯥꯃꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡꯗꯨ ꯇꯩ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯁꯤꯒꯤ ꯏꯁꯤꯡꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯀꯥꯟꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣいꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯀ꯭ꯔꯤꯝ ꯁꯦꯝꯕ ꯌꯥꯏ ꯊꯥꯎ ꯇꯩꯕ ꯌꯥꯏ ꯊꯥꯎ ꯁꯦꯝꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯃꯅ ꯃꯌꯥꯝꯅꯁꯨ ꯏꯇꯥ ꯇꯥꯕꯤꯅꯔꯝꯒꯅꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃꯅ ꯏꯔꯝꯕ ꯃꯨꯟꯅ ꯇꯥꯎ ꯂꯥꯡꯒꯅꯨ ꯏꯆꯦꯝꯃ ꯀꯃꯂꯥꯅ ꯁꯛꯄ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯏꯇꯥ ꯊꯧꯃꯩꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕꯤꯗꯨꯅ ꯀꯦꯖ ꯅꯧꯖꯕꯒꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯏꯔꯨꯖꯔ ꯍꯩꯕꯤ ꯇꯩꯕꯤꯅꯤ ꯏꯔꯨꯖꯔ ꯍꯩꯕꯤ ꯇꯩꯕꯤꯅꯤ ꯊꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯥ ꯅꯥꯟꯕꯗ ꯍꯩꯕꯤ ꯇꯩꯕꯤꯑꯅ ꯑꯗꯨꯝ ꯍꯥꯏꯅꯔꯛꯄ ꯋꯥꯅꯤ ꯍꯩꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯪꯍꯧꯗ ꯋꯥꯄꯟꯗ ꯀꯔꯤꯗ ꯄꯪꯍꯧꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯕꯤꯁꯤ ꯍꯧꯗꯕ ꯏꯪꯈꯣꯜꯕꯨ ꯀꯌా ꯌꯥꯎꯔꯝꯗꯦ ꯇꯥꯔꯒ ꯄꯪꯂꯩꯗ ꯂꯩ ꯍꯩꯕꯤ ꯍꯩꯕ ꯍꯩꯅꯤꯡ ꯍꯩꯕ ꯀꯔꯤ ꯍꯩꯕ ꯆꯣꯔꯐꯣꯟ ꯍꯥꯏꯕ ꯄꯪꯍꯧꯗ ꯍꯧꯔꯝꯃꯤ ꯑꯗꯣ ꯍꯩꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯈꯔ ꯀꯔꯤ ꯌꯣꯟꯅꯕꯒꯁꯨ ꯌꯥꯎꯔꯛꯑꯦ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯥꯎꯐꯝꯁꯨ ꯈꯪꯗꯦ ꯀꯩꯗꯧꯗꯦ ꯑꯗꯨꯕꯨ ꯍꯩꯕꯤꯁꯤ ꯇꯩꯔꯝꯃꯤꯑꯕ ꯑꯩꯈꯣꯏꯒꯤ ꯑꯀꯦ ꯑꯃꯧꯒꯤꯗ ꯑꯗꯨꯅꯗꯤ ꯍꯩꯕꯤꯁꯤꯗꯩꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯒꯥꯏꯁꯦ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯑꯃ
ꯆꯪꯉꯤ ꯑꯗꯣ ꯀꯅꯥꯅ ꯈꯪꯉꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁ꯭ꯀꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥꯗ ꯀꯔꯤꯗ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯛ ꯌꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯦꯗꯔꯁꯤꯗꯗꯤ ꯄꯪꯆꯥꯗ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯃꯊꯪ ꯑꯩ ꯊꯝꯖꯔꯛꯀꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯔꯤꯕꯁꯤ ꯇꯥꯕꯤꯔꯒ ꯃꯁꯤꯗꯤ ꯇꯥꯕ ꯌꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯇꯥꯍꯟꯕꯤꯕ ꯑꯗꯣ ꯃꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯗꯤ ꯑꯩ ꯌꯦꯡꯕꯗꯁꯨ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯅꯕ ꯃꯑꯣꯡꯗ ꯑꯣꯗꯤꯑꯣ ꯚꯤꯖꯨꯋꯦꯜ ꯌꯥꯎꯅ ꯖꯥꯠꯀꯤ ꯚꯤꯖꯨꯋꯦꯜ ꯌꯥꯎꯅ ꯇꯧꯖꯒꯦꯅ ꯑꯩ ꯍꯦꯛ ꯍꯥꯏꯖꯕꯗꯣ ꯃꯗꯨ ꯃꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯒꯅꯤ ꯑꯩꯅ ꯃꯗꯨ ꯉꯝꯖꯔꯛꯀꯗꯣꯏꯕꯗꯣ ꯇꯧꯕꯗꯤ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯍꯤꯔꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯑꯗꯩ ꯑꯣꯜꯂꯛꯄ ꯆꯍꯤꯒꯤꯅ ꯂꯧꯅꯔꯦ ꯑꯗꯣ ꯀꯨꯝ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯝ ꯍꯥꯏꯗꯅ ꯗꯤꯛꯁꯅꯥꯔꯤ ꯃꯅꯤꯄꯨꯔꯤꯒꯤ ꯗꯤꯛꯁꯅꯥꯔꯤꯁꯤꯡꯁꯨ ꯀꯨꯝ ꯍꯥꯏꯁꯦ ꯆꯍꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯟꯗꯣꯛꯄꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯕꯁꯤ ꯌꯥम फजबा अखोई मतम हौजिकी मतम मसागी चही यांखैगा हेलाबा यांखै निफु हेलाबा अखोई लोनगी मीसिंगना खंगबिरमगदरा अखोइना अनि सुबा लाइरि एना ममांgai अमा तममबसिदा याम फजबा हौजिकसु पुंगनिंगदा वखलसिदा थमोइदा येक्तना अदुम लेइबा हाइतारे इदना थमोइदा ममी तादना करी गुलाब कौबी लेनुंगसी नंगदी लेकोनगी लेरांगनी नंगना केनखिनी खनबदा पामुजैदा हाइब्रा किजे हाइब्रा अदुमबा छैरिंग मतेक अदुमाइन तौदना अदैदा अदुमाइन तौबसैदा अखोइगी मणिपुरगी सीजन थासी था 12 तंबीबा मतमदा अखोइ सजीबु कालेन ओलांग था इंगा इंगेन नोंजु था थवान लांगबन शरद मेरा हियांगै हेमंता पोइनु वाक्सिंग निंगथम था फाइनल लमता बसंत येनिंग थायना तंबीरे मसी चूदना ले आंगांग ओइनदा तमकपनिना अदो मसी हौजिकती तमद्रे करिनोदा मसी तमदबगी मरमसी शरद हेमंता बसंता गायना यावबसे अखोइगी लोन वर्ड अखोइगी मीगी लोन यावी गायना तौबो या अदो मीगी मरोन याव तारगदी मतमदुगी अहलमनजिंगनादी आई ममांगी एपिसोड पंजगरे हाइरिबा सजीबु कालेन ओलांग था इंगा इंगेन नोंजु था थवान लांगबन शरद मेरा हियांगै हेमंता अखोई पोइनु वाक्सिंग निंगथम था फाइनल लमता अखोइगी कनो अखोइगी येनिंग था बसंता हाइबसिदी आई ममांगी एपिसोड पंजगरे कालिदास की ऋतु संभरम हाइबा दैदा थारिबा ऋतु सिंगदुनी मदुगी मतौ तम्मगा मसीजो अखोइगी स्वाइदा लानना लाइरिकसिंगदा लान लमजिंग बिरंबा अमनी मतमदुगी आहानजिंगी मखोइगी वखललोलदि यामना अखोइ आंगांगसिंगदा तंबीननबा याम चम चमना होटनाबिरंबा याय अदो तौबदबु मखोइना मतमदुदा अखोइगी मैतै अहल लमनजिंगना अखोइगी था अखोइगी लमदम मसिदा करंबा सीजन लेगे हाइबसी अखोइगी नैनाबिरंदबा मसाक अमनी हाइना लौजगे समना हाइबतो खुदम मोइना ngसाइगी मेरा हियांगै हेमंता हारिसे नाकेन थाबुनी अटमबुनी मखोइना हारिसे अटम छिदी नाकेन थानी मेरा हियांगै हेमंता हारिसे अदो अखोइगी लमदम मसिदादी नाकेन थाजिदी निंगथम धा लोरकांदा लाइ निंगथम दागी ममांगदा अखोइ नाकेन था लाक्ते अयाग इसाम कश्मीर दा चही निंगथम दा कश्मीर वैली की निंगथम था मरी आई लेंजरखी आईगी एक्सपीरियंस दा आईगी पुंसीदा मधु करमाइन तौगेदा अक्टोबर का लोइसिलप नवेंबर होप अखोइ निंगथम दा चंगअमदाइसिदा अखोइगी कश्मीर वैली की उना वना जिंग मरु ओइना चिनार जे पाम जी अंगप फंगना होय मना कालीन की मतमदा अखोइगी अंगपनी चिनार की मना सिंग पुंग बसिदी सक्ट्रिक संगन लेंग लाना नुंसिना हुमप मतमदा लिरी नुंसिना सिलकपदा चिनार मना की वाई तव मखोल सिदी अंगप अखोइगी असैबा अफावना थाबदो मधु की फज्जबा मागी मवों से पाक यौगदब मानदब अदुम पोषक हाइरिबा पोषक से अखोइगी अटम जिला कांदा लोइनमक गांगसिलगा बर्निंग ऑफ चिनार हाइदना फाउई पृथ्वीदा कश्मीर वैली की अखोइगी चिनार पाम्बी की अखोइगी
mana sina kelam dai se burning pura ngangsil la khara khara hangam pan changlap toroga pura reddish red oina ngang pungang ngang da madu gi yeng bu phajaba ni moi naken tha oi adum ba se khoi manipur da ti taude khoi manipur gi season da sida di khoi gi ningtham da loi ra kan dai khoi asit awan tha dana khoi gi tha ma la ga naken tha o dori mi asit awan tha haiba wahei sima ngasi khoi gi angang sing nauriba naharul sing di asit awan tha ga je khangam da ba mayam ma yawram ga ne na ai khanjai aduna ai masigi matang da khoi gi haijarake khoi gi kainoda ritu samharam da khaido mi ba kaino sidi kalidas ki ritu samhar kalidas na khoi 500 AD adwai da ibani haido ai mamang da ju panjagare kana ombe scholar khana di madu mamang da 15 16 AD adwai da atop amana iram mani ga haina haibadu yawi atuna atop wafam amo ojagara sunu masai da tharami si khoi gi kalin tha sina khoi gi grisma summer haibasi kalin tha sina adagi nongju tha sina barsa hariba rainy season chini unawana na ngangsilakpa kelakpa matam sina akhoi gi sarat sorry ai hemanta duna ngasai lana logre sarat ai sina autumn oire adagi ingsilakpa matam hemanta sina ningtham tha ingsilakpa matam oiraga amuk ningtham tha sisira sina winter haina tawraga yening tha sina basanta ina thambiram ada akhoi gi sidadi akhoi gi lamdam sidadi ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯥꯔꯣꯜꯗ ꯊꯥ 12 ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯧꯋꯥꯟ ꯂꯥꯡꯕꯟ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ 12 ꯁꯨꯕꯗ ꯂꯝꯗꯥ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯗ ꯆꯤꯟꯕꯤ ꯀꯥꯟꯕꯤꯖꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯝꯕꯤꯖꯣ ꯍꯥꯏꯕ ꯑꯁꯥꯎ ꯍꯥꯔꯦꯡ ꯋꯥꯟꯇꯠ ꯑꯆꯤꯠ ꯑꯥꯔꯦ ꯆꯤꯛꯊꯝ ꯎꯟꯊꯝ ꯏꯟꯈꯝ ꯑꯁꯤꯡ ꯑꯃꯁꯨꯡ ꯊꯕꯤ ꯍꯥꯏꯅꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯆꯠꯅ ꯊꯥꯖꯂꯦꯡ ꯊꯥꯅꯨꯡꯁꯤ ꯊꯥꯅꯧꯇꯣꯟ ꯊꯌꯥꯏꯂꯦꯟ ꯀꯨꯞꯁꯅꯥ ꯀꯨꯞꯇ꯭ꯔꯦꯡ ꯊꯥꯅꯧꯂꯦꯡ ꯊꯥꯅꯨꯡꯌꯥꯏ ꯂꯩꯈꯝꯕ ꯂꯩꯅꯨꯡꯌꯥꯏ ꯑꯃꯁꯨꯡ ꯌꯥꯏꯈꯨꯇꯣꯟ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯉꯥꯡꯅꯔꯤꯕ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯂꯛꯈꯤꯕꯁꯤꯃꯛ ꯑꯉꯛꯄ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯃꯥꯄꯟ ꯍꯥꯏꯅ ꯑꯩꯅ ꯍꯦꯛ ꯄꯟꯖꯕ ꯃꯁꯤꯒꯤ ꯀꯥꯡꯂꯨꯞ ꯃꯆꯥꯁꯤꯡꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯊꯩꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯗꯥꯏꯂꯦꯛ ꯑꯗꯩ ꯗꯥꯏꯂꯦꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯦꯛꯁꯦꯟꯁꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯗ ꯉꯥꯡꯕꯗꯁꯨ ꯑꯦꯛꯁꯦꯟ ꯈꯦꯠꯅꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯃꯒ ꯌꯥꯟꯁꯤꯟꯅꯔꯒ ꯇꯣꯠꯁꯤꯟꯅꯔꯒ ꯑꯃꯒ खरा लौ अमगा खरा पुंजिन्ना तौरगा हौरखिबने हाइसे मसिगी प्रमाण खुदम मोइना पीब मयाम अमा लेग्रे मसिदी अखोई मसि लोम लम सोमदा थिजिन बिरब मयामनासु हेना खंबिरब वाफमनि अदुना हाना खंगनरंबजिंगदो अखोई थाजिंगी लेरंबा ममिंग सिंजा सुमना खंगनरमी हाइबसि मैतैगी कैनोसिंगदा अखोई अरीब लारिक सिंगदा अदुम थेंगनब पोसकनि अदो हाइरिबा अखोई मैतैगी था 12 सजिबु कालेन इंगा इंगेन थवान लंगमन मेरा हियांगई पोइनु वाक्सिंग फाइरेन लमदा हाइरिबा था 12 से मैतै अहल लमनजिंगना अइना ममांगी अखोई कौरु चिंगी एपिसोड अखोई मतांगदसु पंजगरे था 3 की अनि थुंगना खाइदोमी अहानबदा अखोई कुंबी आइसे अखोई कुंबी कालेन हाइदना कालेन सिना असाबा ओलांग थागी मतम हाइबनी अदुगा कुंबी सिना अयिंगबा था 3 मैसैदा हाइरिबा था कुंबीगा कालेनगसी अहल लमनजिंगना खाइदोमीसे अमतंग आई हाइजरके अखोई निंगदम धागी मनुंग सैसदा इखोम था हाइबा अमा निंगदम धा अमसुंग येनिंग था हाइदना सरु अहुम अमुक थोंगना खाइदोई अदगी कालेनदना अमुक ओलांग था हाइबा अमने चिंजिन नाइसे नोंजु थानी अदगी चिंगमई हाइना नोंजु थाना लोइसिलकपा अखोई अहुम थोंना अमुक खाइ अहुम ngसाइगे अनि खाइदोइबा कुंबी कालेनना खाइदोइबसे अयिंगबा था
adagi kalen na khaidoi ba sei da amuk kumbi da su saruk ahum adagi kalen da su saruk ahum thok na khaidoi ado kumbi da khaidoi ba sina akhoi ningdam da gi matam da khaidoi sina akhoi ikhom tha ningdam tha yening tha aduga kalen da khaidoi sina olang tha chingjin amasung chingmai haidana ahum ahum khaidoi sajibu na hauwa tha trani thogi chahi amagi manung da khaidokpa kungi kulum sin sei sei yawram mi se sajibu kalen jina olang tha sare kalen jo haine inga ingen jina chingjin haidana kungi nonghau laktuna kanna natraga tapna leptana chubut nungdun thagi matamni chingjin nai ba wai je ngasi chwaida maruina urban area da leiba akhoi lawuk da law kum da ba kangbu di thoina khangna biramoi ado chingjin nai je akhoi lawmi sing na kari sing na agi leita laira sing na ju chingjin nai je yamna akhoi lu na khandaram bai de nong ji bor ju zom bor su leptana adom ta doi ni chingjin nai je nongju thagi manung sida chingjin ji dei sida chana na ba se lawmi sing na ju chingjin gi ya sing chakhum da mai hona na ba akhoi gi kai no wor su singgi oi ta ba ju chingjin thana na ba adagi hawai mak ta wor su adagi inchang phau chiang mak ta wor su chingjin da chana na ba hadi thabok chu nom da na mapan thok ta na chu nom ba yam na tai cha da ba labuk ta di tangai phada na chat ka da chingjin hai ba ado nongju se hogalakpa matam gi numidang da hangoi singna pulap leptana khongba hoduna marum khongna na ba thorang lei madu maiteina inga kumdam ba haina khangnai aisa ai mamang da ju panjagre aduba hojik ti akoi gi aing ngasa gi khal si yam kai rabni na hojik phairen loidriba matam ne ngarang nahan numidang da akoi gi hangoi khongba hore masi season aing ngasa olakpa gi kaitharakpa gi kaino amani aduga matam masi manung da chuba nongju gi ichaubu inga ikaba haina khangnai masi gi akoi gi inga gi matam si dei da churokpa matam gi nong si inga ikaba na khangnari sigi maram si turien da masi gi nong jam ahan ba churokpa sigi turien ising chawrokpa sida yengbiu akoi gi in chingbi singna ising si chendarakpa sigi kaino da akoi gi chendarakpa sigi Taiwan na akhoi in chingba sida in ji khan gineba karigi noida masigi matam sida inga ika baina khangnare ji masigi ahan ba churopom nong sina akhoi samudra degi pat degi kari degi nga jing ji ka aga ngasi di akhoi ithai beres thing gi dana samudra gi nga lakpa si akhoi kaino tawdre turena chawga samnaram madu myanmar rom da leiba turena chawga samnaram madu ithai beres na thingre na itatatana ngangnari ba posakni adu ita zu pat loktak pat gi kari degi nga jing jina chenkhalak ka doine ba chenkhalaga lobuk ta lokhong da khongban da akoi gi kari da yauna chenkhhalak ka doine aduna matam sigi nongju tha ji dei da akoi gi in turien da in chingma matam da akoi gi turien ji chenthagi ma mai kai da in ji akoi gi khallaga in chingye masima hojik su tawnari ba posakni masibu akoi inga ikaba haina khangnai adagi matam masida chuba nongju gi ichel da paturen chingi nga sing labuk lamha amadi khulak iraki pukri thai lokhong khonglam nan chingba mafam sing tamna chenkhatna rage haina longnai aduna matam masida achen ba khonglam turen chingda nga phana ba in chingbadi ichel chenthari ba maikai romda ingi mamai chepna chingnai agi nong leptana churamba matam asigi manung numidang singda hangoina pulap khonglamba adu nongju asigi loisilakpa matam phawbada marum macha kokpa loisilaktuna khongba leplaki loina na pukri paturel gi isingda hangoi singi marum na ngachak ulai ising na ngachak urupa matam masibu maiteina ingen kumkhai ba haina khangnarai ingen kumkhai graba matung dagi di chingjin gi matam loiraduna nong chuba numit sing amaga kanaba horai adagi thawan langban jina mitai ahlama ipai pusingna thawan langban gi season jibu chingmai haina khangnai nongju tha loisilakpa yamna su olang khoisaung na matamni matam masigi maru oina akhoi gi langban tha da saba nungsabu mitai ahlamal chingna langban nungsa lausi koiba ngamde haibadi langban gi nungsa da di longmi makna su
ꯃꯁꯥꯒꯤ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤ ꯊꯨꯡꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ, ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯩꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯍꯧꯔꯛꯄ ꯅꯣꯡꯍꯧ ꯅꯣꯡꯖꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯏꯪꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯂꯧꯅꯔꯛꯏ꯫ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩꯁꯤ ꯏꯈꯣꯝ ꯊꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯅꯔꯝꯃꯤ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ꯫ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩꯒꯤ ꯃꯇꯝ ꯏꯈꯣꯝ ꯊꯥꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯂꯤꯛꯂꯥ ꯇꯥꯕ ꯍꯧꯔꯛꯇꯨꯅ ꯏꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯃꯃꯨꯟ ꯐꯥꯔꯛꯄ ꯑꯃꯁꯨꯡ ꯏꯀꯪꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯁꯤꯒꯤ ꯍꯧꯒꯠꯂꯛꯄ ꯁꯔꯨꯛꯇ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯀꯨꯝꯒꯤ ꯑꯔꯣꯏꯕ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯃ ꯁꯣꯏꯗꯅ ꯆꯨꯔꯛꯏ ꯍꯥꯏꯅ ꯂꯧꯅꯔꯛꯏ꯫ ꯅꯣꯡꯍꯧ ꯑꯁꯤꯒꯤ ꯏꯆꯥꯎꯕꯨ ꯃꯦꯔꯥ ꯏꯀꯨꯝꯕ ꯍꯥꯏꯅ ꯈꯪꯅꯔꯛꯏ꯫ ꯁꯤꯒꯤ ꯃꯦꯔꯥ ꯊꯥꯁꯤꯗ ꯆꯨꯕ ꯅꯣꯡꯁꯤꯗꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯉꯥ ꯏꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯨꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨꯁꯤꯗ ꯄꯥꯠꯇꯒꯤ ꯀꯔꯤꯗꯒꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯇꯨꯔꯦꯟ ꯂꯥꯜꯂꯒ ꯄꯥꯠꯇꯒꯤ ꯀꯔꯤꯗꯒꯤ ꯉꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯀꯔꯤꯗ ꯈꯣꯡꯕꯥꯟ ꯂꯨꯛꯕꯥꯟꯗ ꯄꯨꯈ꯭ꯔꯤꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯈꯠꯂꯛꯄꯗꯣ ꯃꯁꯤꯒꯤ ꯃꯦꯔꯥ ꯊꯥꯗ ꯆꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯦꯔꯥ ꯏꯀꯨꯝꯕꯒꯤ ꯅꯣꯡꯖꯨꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯍꯥꯟꯅ ꯀꯥꯔꯛꯄ ꯁꯃꯨꯗ꯭ꯔ ꯈꯪꯗꯦ ꯄꯥꯠ ꯈꯪꯗꯦ ꯃꯗꯨ ꯇꯥꯟꯅ ꯑꯃꯨꯛ ꯆꯦꯟꯊꯈꯤꯗꯣꯔꯤꯕꯅꯤ꯫ ꯅꯣꯡꯍꯧ ꯑꯁꯤꯒꯤ ꯏꯆꯦꯜꯗ ꯉꯥꯁꯤꯡꯅ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯄꯥꯠ ꯇꯨꯔꯦꯜ ꯁꯃꯨꯗ꯭ꯔ ꯇꯝꯅ ꯆꯦꯟꯊꯅꯈꯤ ꯍꯥꯏꯅ ꯂꯧꯅꯔꯛꯏ꯫ ꯑꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯂꯝꯒꯤ ꯈꯣꯡꯂꯝ ꯇꯨꯔꯦꯜꯁꯤꯡꯗ ꯉꯥ ꯐꯥꯅꯕ ꯏꯟ ꯆꯤꯡꯕꯗꯤ ꯆꯦꯟꯊꯔꯤꯕ ꯏꯆꯦꯜꯒꯤ ꯃꯥꯌꯣꯛꯇ ꯏꯟꯒꯤ ꯃꯃꯥꯏ ꯆꯞꯅ ꯆꯤꯡꯅꯔꯛꯏ꯫ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯏꯔꯝ ꯏꯆꯦꯜ ꯅꯥꯏꯕ ꯈꯣꯡꯂꯝ ꯈꯣꯡꯕꯥꯜ ꯇꯨꯔꯦꯜꯁꯤꯡꯗ ꯏꯟꯖꯤꯟꯕꯤꯁꯤꯡꯅ ꯆꯠꯊꯅꯔꯤ꯫ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯅꯔꯤꯕ ꯄꯣꯠꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀꯨꯝꯕ ꯀꯧꯏꯒ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯈꯪꯅꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕ꯫ ꯑꯗꯒꯤ ꯄꯣꯏꯅꯨ ꯋꯥꯛꯆꯪꯁꯤ ꯅꯤꯡꯊꯝꯊꯥꯅꯤ꯫ ꯄꯣꯏꯅꯨ ꯋꯥꯛꯆꯪ ꯅꯤꯡꯊꯝꯊꯥꯁꯤꯗꯤ ꯃꯇꯝ ꯑꯁꯤꯗ ꯄꯣꯏꯅꯨꯁꯤ ꯑꯃꯨꯛ ꯂꯧꯔꯣꯛ ꯊꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯦ꯫ ꯄꯣꯏꯅꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯨ ꯅꯠꯇ꯭ꯔꯁꯨ ꯂꯧ ꯂꯣꯛꯑꯦ, ꯑꯗꯨꯒ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯣꯛ ꯑꯅꯤꯁꯨ ꯊꯥꯅꯕ, ꯑꯍꯨꯝꯁꯨꯕ ꯏꯊꯩ ꯂꯧꯈꯣꯡ ꯐꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯧꯁꯦ ꯑꯃꯨꯛꯇꯪ ꯄꯥꯜꯂꯒ ꯑꯉꯟ ꯐꯧ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯅꯣꯔꯃꯦꯜꯂꯤ ꯄꯣꯏꯅꯨꯗ ꯂꯣꯛꯄ ꯂꯧ ꯑꯃꯒ ꯃꯈꯜ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯕ ꯅꯠꯇꯦ꯫ ꯑꯗ ꯅꯤꯡꯊꯝꯊꯥ ꯂꯥꯛꯑꯦ, ꯄꯣꯏꯅꯨꯕꯨ ꯂꯧꯔꯣꯛ ꯊꯥ ꯀꯧꯔꯦ, ꯑꯗꯒꯤ ꯋꯥꯛꯆꯤꯡꯕꯨꯅ ꯎꯟꯈꯥ ꯎꯂꯦꯟ ꯇꯥꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯂꯧꯔꯛꯏ꯫ ꯑꯩꯈꯣꯏꯗꯗꯤ ꯎꯟꯈꯥꯅꯤ, ꯎꯟ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯁ꯭ꯅꯣ ꯍꯥꯏꯔꯤꯕ, ꯐ꯭ꯔꯣꯁ ꯍꯥꯏꯔꯤꯕ, ꯑꯗꯒꯤ ꯑꯥꯏꯁ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯒꯤꯁꯤꯗꯗꯤ ꯁ꯭ꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯇꯦ, ꯐ꯭ꯔꯣꯁꯅꯤ꯫ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇ ꯑꯩꯈꯣꯏꯒꯤ ꯖꯨꯀꯣ ꯚꯦꯂꯤꯒꯨꯝꯕ ꯑꯗꯩ ꯁꯤꯔꯣꯏ ꯆꯤꯡꯒꯨꯝꯕꯗꯗꯤ ꯁ꯭ꯅꯣ ꯐꯣꯜꯁ ꯂꯩꯕ꯭ꯔꯥ, ꯇꯝꯄꯥꯛꯂꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯣꯁꯤ ꯂꯩꯇꯦ, ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ, ꯐ꯭ꯔꯣꯁꯅꯤ, ꯑꯩꯈꯣꯏꯒꯤ ꯎꯟꯈꯥ ꯇꯥꯕ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯅꯣꯡꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯃꯥꯏ ꯆꯣꯠꯅ ꯇꯥꯔꯗ꯭ꯔꯒꯗꯤ ꯅꯤꯡꯊꯝꯒꯤ ꯃꯍꯩ ꯃꯔꯣꯡ ꯐꯔꯔꯣꯏ, ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯀꯨꯝ ꯑꯗꯨꯁꯨ ꯂꯧꯎ ꯁꯤꯡꯎꯒꯤꯗꯃꯛꯇꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯊꯥꯖꯔꯛꯏ꯫ ꯅꯣꯡꯍꯧ ꯑꯁꯤꯕꯨ ꯃꯩꯇꯩꯅ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡ ꯍꯥꯏꯅ ꯈꯪꯅꯔꯛꯏ꯫ ꯑꯗꯣ ꯐꯥꯏꯔꯦꯟ ꯂꯝꯗꯥꯁꯤꯗ ꯑꯃꯨꯛ ꯌꯦꯅꯤꯡꯊꯥ ꯂꯥꯛꯑꯦ꯫ ꯐꯥꯏꯔꯦꯟ ꯂꯝꯗꯥꯁꯤ ꯌꯦꯅꯤꯡꯊꯥ ꯑꯩꯈꯣꯏꯅ ꯕꯁꯟꯇ ꯍꯥꯏꯔꯤꯁꯦ꯫ ꯅꯨꯡꯁꯤꯠ ꯀꯟꯅ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯐꯥꯏꯔꯦꯟ ꯂꯝꯗꯥꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯗꯒꯤ ꯀꯪꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯕ ꯑꯔꯤꯕ ꯎꯅꯥ ꯋꯥꯅꯥ ꯀꯦꯟꯗꯨꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯊꯝꯊꯥ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯗꯤ ꯈꯦꯠꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒ ꯇꯃꯦꯡꯂꯣꯡꯒ ꯎꯈ꯭ꯔꯨꯜꯒ ꯃꯥꯎꯒ ꯀꯔꯤꯒ ꯑꯩꯈꯣꯏ ꯈꯦꯠꯅꯩ꯫ ꯖꯤꯔꯤꯕꯥꯝꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯈꯦꯠꯅꯖꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯖꯟꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕ, ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯐꯥꯏꯔꯦꯟ ꯂꯝꯗꯥꯁꯤꯗ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯍꯥꯏꯁꯤ ꯂꯥꯛꯑꯒ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯎꯅꯥ ꯋꯥꯅꯥ ꯀꯦꯟꯗꯣꯔꯤꯁꯦ, ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯍꯩꯅꯧ ꯃꯄꯥꯜ ꯁꯥꯔꯛꯏ꯫ ꯑꯗꯩ ꯃꯩꯇꯩꯅ ꯍꯩꯅꯧ ꯃꯄꯥꯜ ꯁꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯦ ꯍꯥꯏꯅ, ꯕꯁꯟꯇ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯛꯄ ꯄꯣꯠꯁꯛꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯝꯅꯔꯛꯄ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯅꯣꯡꯖꯨ ꯊꯥ, ꯑꯣꯂꯥꯡ ꯊꯥ, ꯁꯔꯠ, ꯍꯦꯃꯟꯇ, ꯅꯤꯡꯊꯝꯊꯥ ꯍꯥꯏꯅ ꯇꯧꯕꯁꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯅꯤ꯫ ꯑꯗꯨ ꯃꯤꯒꯤ ꯂꯣꯟ ꯌꯥꯎꯋꯦ ꯍꯥꯏꯅ ꯃꯁꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯀꯥꯕ, ꯏꯉꯥ ꯏꯀꯥꯕ, ꯃꯦꯔꯥ ꯏꯀꯨꯝꯕ, ꯑꯗꯒꯤ ꯑꯁꯤꯠ ꯑꯋꯥꯟꯊꯥ, ꯑꯗꯒꯤ ꯂꯧꯔꯣꯛ ꯊꯥꯒ ꯍꯥꯏꯁꯦ ꯈꯪꯍꯟꯗꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯩ꯫
masi haujikti chumnagi sajibu kalen inga ingin thawan langban mera yangai poinu watching phai lamta haina tha dang tambiraga kari kari tha si deisa kari oiribano haibasi angang singda tambidaba male masini aina ngasi gi kainosidda akoi thamjaningba ado akoi gi haujik lon si kum haibasi season haibani maitai lon si ju mayam amang mangsil mayam amang mangsil lakpasi ju matek mangsil laba hojik living di oiriba ai basingna naina roi singna khori rol da kari da di mirai ra ab lon mayam ama leigre masu mo mayam si akoi maru oina haura iba mirol sing deisda tambi dana tahan dana akoi khangal lawda ta ga di akoi lon je maitai lon si ju akoi musil aba endangered language sing marakta ama oire haidana ga hojik matam da launari basa masi oi hainingai leite anu masu mo mayam se akoi khangmin na hobo ma changi aduna aina mathak ta ju panjagare aina youtube ki channel ase hangdok sabadi akoi na yamna wana maitai gi maramda manipur gi maramda khangjaningba moina yamna wana idana khotna khabar da numit changna kanasu pabidaba mali khabar da phonge toje thawa yobiba mi manga tarana pabiba natana atai di kanasu pabidaba mali adu yamna di akai larik ching oina phongdok si gaina haibiba mayam larik phongusu kayano manipur da namnariba larik si literature gi larik khangde culture gi larik khangde lising yongna namnaba hoji kayasu yauna bajanate masa haijagi duni mari leinaba akoi thawai yaujaba magi hirom duda thiriba manga tara na thiraga leiraga paba natana kanasu padre aduna masi akoi chumna taraga yumgi leiba nupi angang sing adagi maru mapang sing akoi lenga oiba singna macha masu singda akoi masi tahandana kaidodana tawraga chumna taba akoi kariumba ma chakumda leita radio taba dona tabiraga kariumba khangbi taraga di aina hona jaman khijik tawrsu mahe yangane na khanjaraga tawjabani ada masai da mayamna saugatpi ba taraga di saugatpi ba akoi youtube channel da saugatpi ba ai se tabi ba yengbi ba marakta advertisement lakpa advertisement du thokno kanthok pi da bidang ha akoi adum yengbi ba natraga so adum tha da nang hak thambiraga minute ama ni do thambiba maduna paisa matek am tawrsu paisa ji ka ba jani adu ka madu yamna tawbirak tagadi madu akoi paisa khara phanggadaba phangba paisa phangak tagadi aina honajariba jigi paisa phangjaruk tagadi paisa du thadajaraga akoi aina mayamna nungaina modern technology asing kaya sijinnaraga nungaina na honajage haijabani aduna kum haibasi akoi maitai wahaida season masigi khudam maibabu bazar da chatpiba matamda ngasidi sigi wahai si taba ngangbiba kaithienda phambi akoigi bichani si sing kaya chu yaurongani chu thajadre haidi matam ama aikoina thengna jarakpa kaino mokta thabi mokta lerasu pungdom hai mokta lerasu kihom mokta lerasu karino hai chu isung sungana to mamanduga kaina haiba je ma kumai usilaktana kummai haidi magi season du loisilaktana tawni ga haise adum living word oina adum haina rakpa kui hidriba haina drapa wani adu kum haiga de akoi gi metel londa season haiba si kum haiba ni haiba si ma akoi haina ra i masi aseng bani haiba si thamjage aduna masi gi si haijaraga aina haijariba kibik sida isda awat pa yawro su takpiro asoi ba yawro su semdok piro adu natana akoi maitai gi hauna bo kai mo mana kai nom haira de aina kai nom hayo da ya de na nungai ta bo kai no ga kai khang da na pangai haire ga na ga comment pi bi po yaw kai khang da bo do khang da bo na aina haijari bo do yam seng na haijara bo tha ai nang gi masi mai henjel le masi mo wa le wat pai du ko ru gi awang ba kari kari ahum su ba manipur gi da le ba ching ji ko gi like coaching na ani subani age aisho mayam na teni puwai du na kwai wang mani ka uruna sini ahum suba kwai wang ba chingni ga ja haija ningi bani adu palhode ado kwai luri je manipur gi kawru chingji gi awang ba je chapchana aseng ba khangba ngamde kai noida manipur da
ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯅ ꯏꯪꯒ꯭ꯔꯥꯖꯤꯗ ꯏꯕ ꯑꯩꯈꯣꯏꯒꯤ ꯖꯣꯒ꯭ꯔꯥꯐꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯥꯏꯔꯤꯛꯇ ꯄꯤꯔꯤꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯑꯋꯥꯡꯕꯒ ꯑꯇꯩꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯤꯀꯤꯄꯤꯗꯤꯌꯥ ꯑꯗꯨ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯗꯤꯛꯁꯅꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯦꯛꯇ ꯌꯦꯡꯕ ꯒꯨꯒꯜꯗ ꯌꯦꯡꯕ ꯌꯥꯕ ꯒꯨꯒꯜꯗ ꯀꯧꯕ꯭ꯔꯨꯒ ꯄꯤꯔꯤꯁꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄꯅ ꯊꯥꯒꯠꯂꯛꯇꯅ ꯑꯃ ꯍꯥꯏ ꯑꯇꯣꯞꯄꯅ ꯍꯧꯖꯤक ꯀꯧꯕ꯭ꯔꯨꯒꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕꯁꯨ ꯑꯋꯥꯡꯕꯁꯦ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯁꯤꯒꯨꯝꯕ ꯑꯋꯥꯠꯄꯗꯣ ꯍꯥꯏꯕꯤꯔꯛꯎ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯃꯗꯨꯅ ꯃꯇꯨꯡꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯐꯖꯅ ꯑꯃꯨꯛ ꯅꯧꯅꯁꯨ ꯑꯃꯨꯛ ꯇꯧꯕ ꯌꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯒꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯑꯣꯡꯗ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯑꯋꯥꯠꯄ ꯃꯦꯟꯁꯤꯟꯕꯤꯔꯛꯎ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯜꯂꯕꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯖꯗꯦ ꯍꯥꯏꯖꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩꯖꯕ ꯃꯤ ꯅꯠꯆꯗꯦ ꯍꯦꯛ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯑꯗꯨ ꯈꯪꯖꯅꯅꯕ ꯍꯣꯠꯅꯖꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯩꯇꯩꯂꯣꯟꯗ ꯀꯨꯝ ꯏꯪꯂꯤꯁꯇ ꯁꯤꯖꯟ ꯁꯪꯁꯀ꯭ꯔꯤꯠꯇ ꯔꯤꯇꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯃꯩꯇꯩꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯍꯥꯏꯕꯁꯤ ꯃꯩꯇꯩꯂꯣꯟꯗ ꯀꯨꯝ ꯍꯥꯏꯕꯁꯤꯅꯤ ꯀꯨꯝꯕꯨ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯔꯝ ꯇꯧꯅ ꯈꯥꯏꯗꯣꯛꯑꯝꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯖꯕ ꯋꯥꯔꯣꯜ ꯈꯔ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯐꯝꯗ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ